Kukinarko terroristing na bom kapsinduna famongda tumjariba angang anibu hatkiba amadi mamabuna sokhankibagi thawongbu yaningdaba fongdoktuna ngasi nungthil Khangabok Higher Secondary School mamangda National Highway 102 tangkhai thingduna wakat mifam famkhre Khangabok ki Meira Paibi sing amadi nahasingna sinduna famkiba sit-in protest aduda sarukya kibi Meira Paibi luchingbi TH Muhini na fongdorakpada Manipur lengak amadi India lengak na miyamda sanabiriba lila asi karino masi miyamna pende Asukuina chatharaklaba irang asi loisinbagi mahutta michang mikhai naiba mityeng yengbiba kukibuna yokhatlaga thambiba maitai furupuna ngaihak laitana hatpagi thabak chatharakpa asi India amadi Manipur lengakna athubada loisinbiu haiki tumduna lairiba pikliba angang singbu bom kapsinduna hatkiba asi yaningde haiduna khongjang changsiliba mioi singbusu mayang sifai singna nongmaina kaptuna hatpiba asok apan nanghanbiba asi thamoi sokna yaningde hairaduna Kahenba thawong asi makhata na tawbiganu haiki mahakna makhata na hai kuki amadi maitai furup ki marakta lairiba chayetna ba asi India amadi Manipur lengakna athuba matamda loisinbiu kuki buno support tawbiba chingdana lo ama chatpa tampaktana lo ama chatpa masida sunatana santi leire haiduna maitai IDP singbuna mayum-mayumda changu haiba aduga karigidamakta hingda bom kapsilakpano hairaduna thawong asi thamoi sokna yaningde haiki Wakat khongjang aduda Kukinarko terroristing marufang na muthat kadabani Manipur da thokliba irang India government na loisilu amadi angang hatpa miyamda khangalu haiba kholau singsu laukhi Hariba isasingje sibada yaningde haiduna akoina khongjang changsaluba mioi busu tamthina mayang sebaising nieklaga moigi khuthangda thawai mangan biba aso apan nangan biba mase akoi thamoi sokna yaningde diagamel amadi Manipur gamel anina sanapiri balila sikarino masi mama obi ko pejadre yanna maram dikre kino harakanda asokoi rapa matamse haugi 2023 gi mi gi tang ahumda gi chatharaliba sathira pa thodok kayada nakal animak mi chapmana ba mi de yen biraktaba siyona liba angang thap ngada ngariba angang amusu sahi ngada ngariba angang tungkhundang dalingai matamda koki terrorist singna khang-khangawdana bom langsalakpa maramaduna matam chadana thawai mangiba ase asuki matik thamoi sokna mama amo oina thamoi soi yaningde ahai bise ahanno mutada hala thamjage aduga India gamel amadi Manipur gamel anina sanapiri balila sikarino masi mama obi ko pejadre yanna maram dikre kino harakanda asuki rapa matamse haugi 2023 gi mi gi tang ahumda gi chatharaliba sathira pa thodok kayada nakal animak mi chapmana ba mi de yen biraktaba haibadi koki buna koki hariba furup ase khujo khara khaktani haidana ekoina laujai maram maduna koki buna saugalaga thambiba maitei furup buna ngaha leitana hauja akoigi hatpagi thabak chatharakpase India gamel amasung Manipur da panbiriba gamel anina athubada mase loisanbiu masi tawbiganu mama obi akoina thamoi sengna akoina media gi thongda akoina hajari laigidraba isasing amadi hariba isasing je sibada yaningde haiduna akoina khongjang changsaluba mioi busu tamthina mayang sebaising nieklaga moigi khuthangda thawai mangan biba aso apan nangan biba mase akoi thamoi sokna yaningde masi makhata bad masi tawbiganu amasung hauji chathariba koki amasung maitai hariba furup anisigi marakta leiriba chayena ba ase India gamel amasung Manipur gamena athubu matamda loisanbiu masi lan nate akoi gi thamoi da lan haina khanjate Manipur da khundariba furup khudima akoi isilina ngotani akoi amatani haiba wakhalong de loina na akoi na ngasi boda leijabani maram maduna koki buna support obiba chingdana lo ama satpiba tampatana lo ama satpiba leijariba isil inau tampaki maitai haiba furupuna akoi peace oire akoi Manipur da akoi irang leitre akoi shanti oire noina yum da sango haiduna loina tansin birapa matungda ikhang khangawdana bom karigi da makta langsim birapuna karigi da makta tumni isasing happy bno isasing hatpado yaninde haiduna khongjang changsil isasing boda moina minungsi leitana mayang siba nelaga happy bna tro masi akoi mama moina akoi thamoi sokna yaninde masi akoi condemn tawi